ꯃꯌꯥꯝ ꯉꯁꯤꯗꯤ ꯁꯖꯤꯕꯨ ꯅꯨꯃꯤꯠꯅꯤ ꯑꯩꯈꯣꯏ ꯒꯧꯔ ꯆꯠꯄ ꯀꯥꯡꯕꯨꯁꯤꯡꯒꯤꯅꯦ ꯁꯖꯤꯕꯨꯅꯦꯕꯀꯣ ꯑꯗꯣ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯝꯅꯃꯛ ꯍꯦꯄꯤ ꯁꯖꯤꯕꯨ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯀꯩꯅꯣꯗ ꯂꯥꯏꯅꯤꯡꯊꯧ ꯏꯃꯥ ꯃꯔꯤꯅ ꯄꯣꯛꯄꯗꯅꯦ ꯑꯁꯤꯒꯤ ꯍꯤꯟꯖꯥꯡ ꯅꯥꯄꯤꯁꯤꯡꯁꯦ ꯈꯔꯇꯪ ꯀꯠꯀꯥꯏ ꯇꯧꯔꯤꯕꯀꯣ ꯁꯤ ꯀꯠꯂ ꯃꯇꯨꯡꯗ ꯈꯔ ꯊꯣꯡꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯍꯤꯟꯖꯥꯡ ꯅꯥꯄꯤꯁꯤꯡꯁꯦ ꯁꯦꯝꯕꯒꯤ ꯑꯣꯏꯔꯦꯕꯀꯣ ꯃꯌꯥꯝ ꯁꯤ ꯑꯁꯨꯃꯥꯏꯅ ꯖꯒꯥꯁꯤ ꯂꯩꯇꯕꯅꯤꯅ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯀꯠꯂꯒꯦꯕꯀꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯁꯖꯤꯕꯨꯒꯤ ꯆꯥꯛ ꯊꯣꯡꯕ ꯍꯧꯔꯦ ꯑꯗꯣ ꯃꯌꯥꯝꯗꯨ ꯁꯦ ꯁꯣꯝꯗ ꯊꯣꯡꯕ ꯍꯧꯔꯦꯕꯀꯣ ꯍꯋꯥꯏ ꯁꯣꯝꯗ ꯊꯥꯡꯒꯠꯂꯅꯤ ꯍꯋꯥꯏ ꯊꯥꯡꯒꯠꯂꯅꯤꯕꯀꯣ ꯑꯗꯣ ꯍꯋꯥꯏꯁꯤꯒ ꯃꯌꯥꯝꯀꯣ ꯑꯗꯨꯝ ꯀꯩꯅꯣꯁꯦ ꯁꯖꯅꯥꯒꯁꯦ ꯊꯥꯛꯆꯤꯟꯈ꯭ꯔꯒꯦꯕ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯁꯤꯑꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯊꯦꯡꯖꯜꯂꯛꯑꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯗꯣ ꯀꯩꯅꯣꯗꯤ ꯑꯣꯏꯔꯦ ꯍꯋꯥꯏ ꯊꯣꯡꯕ ꯍꯋꯥꯏꯁꯦ ꯁꯣꯛ ꯇꯧꯔꯦꯕꯀꯣ ꯁꯤ ꯍꯋꯥꯏꯁꯦ ꯁꯣꯛ ꯇꯧꯔꯦ ꯑꯗꯩ ꯃꯌꯥꯝꯁꯤꯗꯅ ꯉꯧꯊꯣꯡ ꯇꯧꯔꯦꯕꯀꯣ ꯑꯁꯤ ꯈꯥꯡꯗꯤ ꯍꯟꯗꯛ ꯁꯨꯝ ꯆꯠꯂꯨꯕꯗ ꯄꯨꯔꯛꯄ ꯈꯥꯡꯅꯤ ꯃꯌꯥꯝꯁꯤ ꯑꯃꯨꯕ ꯈꯥꯡꯅꯦꯕꯀꯣ ꯑꯍꯥꯟꯕ ꯊꯣꯡꯕꯅꯤ ꯈꯪꯗꯦ ꯍꯤꯟꯖꯥꯡꯗꯤ ꯈꯔ ꯃꯨꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦꯕ ꯉꯧꯊꯣꯡ ꯑꯣꯏꯅ ꯇꯧꯔꯦ ꯁꯤꯒ ꯑꯗꯣ ꯌꯣꯡꯆꯥꯛꯁꯨ ꯍꯥꯞꯆꯜꯂꯨꯔꯦꯕꯀꯣ ꯃꯌꯥꯝ ꯌꯣꯡꯆꯥꯛ ꯍꯥꯞꯆꯜꯂꯨꯅ ꯑꯃꯨꯛ ꯍꯦꯟꯅꯁꯨ ꯈꯔ ꯃꯨꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯗꯣ ꯃꯌꯥꯝꯁꯤ ꯉꯧꯊꯣꯡ ꯑꯣꯏꯔꯦ ꯁꯤꯒ ꯍꯋꯥꯏ ꯂꯩꯔꯦ ꯑꯗꯣ ꯃꯊꯪ ꯃꯊꯪ ꯀꯩꯀꯩ ꯇꯧꯕꯗꯣ ꯃꯌꯥꯝ ꯌꯦꯡꯍꯟꯖꯔꯛꯀꯦꯕꯀꯣ ꯍꯧꯖꯤꯛ ꯂꯥꯏ ꯃꯊꯛꯇ ꯑꯗꯨꯝ ꯌꯣꯡꯒꯤ ꯑꯣꯏꯅꯅꯦ ꯃꯊꯛꯇ ꯑꯗꯨꯝ ꯊꯥꯗꯣꯛꯑꯒꯦ 와카는 좀 살던데 거기는 그 나오면 사. लफोꯏꯗꯣ ꯊꯥꯅꯩ ꯅꯠꯇ꯭ꯔꯣ 아lu로 좀 잡아 눈통 자자 라져 있잖아니나 줄여든지로 이제 좀 나래나
चादरीगे मैम सही में इधर थकी गई मुझे साफ ना वो लाइट आ गए ना फिर मेरा ना सब चादर है मैम अभी उजी सजी बुकी चाहिए yang thong boy boy raga lai kat kat ba kat khare ba ko मैम ada uji aku ji nana ta na chara ga itauri ado मैम ngasi gi mathen jingje siga mai ya ba ko मैम se asiga dum hawai thongba hawai ma thonge मैम adugagi sigana bora khara taure ada sigana papor khara taure मैम adugagi sigana ngau thong khara taure ada somda su thabi angan ba amepi मैम ma bere मैम ada sigana akhoi chak to ga chana ba puding akhoi sangong ga chahau chambak daidi ba photo ga bere मैम do मैम akhoi ji chak chai ga ba ko chaba horage da akhoi chan pi oi su mo ba su camera changoi ja dra ba ko ada ai sai tom do ina charage muri sona kana chare ina sona charage ba ko ahan ba chahi gi chakom ni मैम che asina mayin bora मैम अहान चाही की चाहिए फजना हावरे अदा अफबत ओइबा ना येक तब आइटम मैम दा कम हाइबे